अहानबद मैम तेंतंग थमजगे सोशल मीडिया दगी लोखसरगा कोरोंगंबा खुमन शेयर तौरदुना रोमियो खाब गानमन थगलप पोस्ट मदा अरामबाई टेंगोल यूनिट 35 ngamjaba hotnajari ngasigi class 10 thaba satra sing thenbibagi saktam amagi video amaga loinana thagalakli loinana Robin mangang Khwairakpam na Khwairakpam post mana laiba kyoiba hayengi banasida sekmai unit ki area khara nakpada laiba satra satri gi gari gi upai leijada basingna arambai tengol sekmai de thuna pau pibirau thinok thinjin tawjage haiba post amasu rang share tawbirai panam paukse digi maruebi i pauksin khongosarga manipur top channel gi maike digi mayam da thamjage ahanbada ngasi hing nongyai digi pungni fugani pan gi general strike laktokre Fazin kibasing Thaduraktrabadi Hena kan Makongjang Lakani Manihar Yanasirol Kuyak Pinakraba Pambina Lusingba UNLF ki Ship of Army Yauna Miyo Hum NIA na Fazin Kibadu Kandisanamata Yaudana Atubra Thadu have a demand Tauduna Manipur Pumbadanga Si Nungyadigi Pungni Fugani Pangi General Strike Autocre Peace Agreement Kuyak Pinaduna Lady Basing Fazin Bahivasi Lebak Miam the Ikaiva Pivani Fazin Kiba Miyo Hum Condition Yaudana Atubra Thaduraktrabadi Manipur Lok Sabha Mikal Papa boycott Tauduna Kangkong Sarakani India Lengana Manipur Yang Liba Miangasi Yadi have a Kanganaba General Strike the equipment among Sagatuna Apun Bagi Pangal Udminasiana Federation of Civil Society Organization Fox Manipurgi President T.S. Manihana Miam the Apple Torokli Tungan Malup Tarago Humdogi Mute Singna Saruyaduna Kawa Boroi Makong the Labor Manipuri Women's Federation Giloshang Nangasi Pangtukiba Paumising the Unabamada T.S. Manihana High Could Hanadanaba Amadi Paba Punba Taunadaba Haiba Wapham Yauna Center Gayana Sirol Kuyak Pinakraba Pambina Lusingba UNLF ki Ship of Army Yauna Miyu Hum NIA and a Pazin Hibasi Leba Miam the Ikaiva Pibani Hanelawi Ngasi numiyong mapawbagi manung na Pazin Kibasing Thadurake Haiduna Thazuba Pirakpadigi Akan Makongjang Sing Sangsinda na Matam Ngaiduna Lakpani Aduba Miyo Singasu Thaduraktrabani na ngasi hing nongyaydi Hauduna Tangzanamiki ahing nongyay Pawba Pungni Fugani Pangi General Strike Manipur Pumada Lakpona Bag Wadeb Asin Lup Sing Nasin Lorakpanaki Mana Makatara Duna Pungni Fugani Panasigi Manung Miyangi Ihul Kang na Fazin Kibasing Atuba Condition Yauduna Thaduraktrabadi Makal Makakiagi Kongjang Sangsinduna Lok Sabha Mikal Pawba boycott Tauduna Kangkong Sairaknaba Masa Amoyrakani Miyum Pazin Kibasigi Matang Istat Langanasu Madam Kangzinada Basaduna Oidabangang Vigano Hayang Mak Union Home Minister Amade Ministry Sigi Mari Lainabasing Unanaba Delhi the Mute Sing Satuna Taksin Gani Langana Sut Lebak Miyangi Ihul Kang the Center Taksin Bio India Langana Manipur Yang Liba Miyangasi Yadi have a Kanganava Tang Dulaitaba Pamba Miyamna Manipur Pumada Sanction Gadariba General Strike Sawatuna Apun Bagi Pangal Utminasi Hainasu T.S. Manihana Apple Torokli Amaramna Paumising Unabadu Sarugyakiba Ipomgi General Secretary Rakesh Moirang Temnasu Pazin Kiba Muising Tadoknaba Miam Taliba Dimanasi Pangrabadi Makal Makakagi Kongzung Makatana Sangsilakani Pungnifuga Nipangi General Strike the Labak Miam Punamang Nasu Sawatpio Aduminamang General Strike Sida Essential Service Komtokanaki Amaramdana Pazin Kiba Muyu Mara Litrabadi Tadoknaba Center the Kangan Kray Minister Peace Agreement signed Taunariba Pambaina Lusingba UNLF ki Ship of Army Yauna Punamiyo Hum NIA na Pazin Kibadu Mara Litrabadi Thadorangnaba State Lenga ki Maike Digi Center the Kankre Londona Peace Talks and Riba Kanglup ki Miyo Sing Paba Matam State Lenga Tahana Kanglamnabasu Center the wapham Tamkre Highness Minister M. Perena Fundorakli Wapham Impal East District ki Numai Sing the Tourism Department ki Makada Sab State Institute of Hotel Management Sangabigi Thoram Loraba Matung Paumising na Hangbuangi Pakumpira Duna Minister na Fundokibini. Se Minister Makataraduna, India Lenga ka Peace Agreement ki Kuyak Pinakraba Pambaina Lusingba UNLF ki Miyo Humbu NIA na Ngarang Pazin Kibadu Kari Maram Gino Haiba Sapsaba Kangri. Confirm with the power Magi Matungina Pazin Kiba Miyo Singasi Manipurgi Mapana case Kanada Siena Bagini Hadi. Masima Kayam Sumano Tragana Sumdabano Haiba Kangri. Loinana Santigi Ori Sanaragibasi Yamna Wana Matam Sang Honorakibni.
Maram aduna peace agreement khuyek pinakraba kanglup amagi miyoi sing phaba matamda state lengak ta information hana piramnabasu state lengak ki mekedi center haikre loidana phajin khibasing asina mara lairamba natragana ground rule thugairamba taraga di khangdre maduna tadana mara laitaba oiraga di santi gi wari ningthi na sathaba yanaba phajin khibasing thadornaba mari lainaba sing khangan basu laikre hainasu phungdukhi Amaramda lakadoriba Lok Sabha Mikal Minister bu Mikal Thengnaraba Yai Haina Gangnariba si Asumba wapham la haina paumisingna angmada Ishorna Kari Tamba Yingminasi haina Minister na pakum pikhi Ngasigi Sangabagi Tauramaduga Mari Lena Minister na Fongdokibada Haukiba Takara Isteris Yam Awaba Pibam Ama Lakiba Sina Sel Tungi Pibam Pagan Haba Madi Sakot Pegilambida Mang Thana Sanctionana Bahana de Gihena Honaba Matautari Maramis state Lega Susam Sagatuna Lairaba Mataude Taudriba Developmental Projects in Mikalgi Code of Conduct Lactringi Mamang Sangabi Tabuk Pekalapani Manipur Yoinadi Tourism Sector na Employments Zanareta Wudanatana Seltungi Pibam Fogat Hanbada Asobu Taudang Malauri Maramis Lambda Masigi Mausagi Fazaba Kudolsing Mangantagan Migi Mota Ningtina Yokat Matautai Loidana Manipura Atubada Inta Pahanjul Alagani Normal Silaknaba Political Dialogue Sataba Hori Hanisu Set Minister na Fongdoki Makasa Tarakpoy na to Papa Omna NPPM receive Senana Akan Mamong na Yaning the Bafungdorakli India Lenga ka Peace ki wari sanariba Pambay na lusingba UNLF ki marueba Functionary ahumbu NIA na phakibagi thawong si aranmani International law na su yaridaba thawong si akan mamong na kanem tawiyamadi phakiba miyoi sing condition mati yawduna thadorakadabani haina NPP ki National Vice President Yumnam Joykumar na mari lenaba singda taksilakli NPP Manipur gi Naurem thongda leibo office ta pangthokpa pawmising unabagi thoramda Y Joykumar na hai Pambay na lusingba UNLF ki Army Chief Intelligence Officer amadi Kedarama bu ngarang phakri haiba wapham ama laklibasi yamna angakpa thawongni mamangda lonia da organization ama oiramagasu India lenga ka peace ki wari sanaduna mausagi punsida hanjelage haina sangsilagiba organization amagi maru oiba miyoising phari basi karigino wato wasigi matang state amadi central government amasum MSA na miyamda sabsana sengdokadabani thawong asina peace ki Lambida halak ning baluk kaya amada center thazadana asawa maram ama ohelakani asiguma thawong sina lamdam sida yamna sauna irang ama thokanduna khodong saba ohenabagi maram orakani nakala maromda India lenga ka susanariba kuki militant singna ground thugaiduna aran bathabak kya tawrabasu ngasi phawu India government MSA natragana CBI na action amata lokatpegi khudam laitri haiba wafam thamladuna makna hai India lenga ki thawong si atamna tampakta base tawa outfit pu single out Tauraga target Oigadoribra Amaramda Koki militant sing India lenga ka taunaribasu hando uhaidunu demand tauribasi the Karigumba handokpa matamda Koki militant singi matakta Kari Taugadori habesi Miam Yamna Mayek Singna Kangan Basangi Manipur lenga na central government amadi home minister atubada takshinduna Pakiba Miyoi sing condition amati yaudana thadoknaba sinagadabani Wato asi asum sang tharang labdi lamdam asida ingtapa hanjinbagi wapham sungai leite India lenga ka peace ki wari sanari belup asigi maruoiba functionary ahumbu NIA na phabagi thawong sidi tasingna lali international law na su yaroidaba thawong asi party asina akan mamong na kanem tawi loina na phakiba miyoi sing condition amati yawduna thadokadabana ke Amaramda NIA na ngarang phajin kiba India lenga ka peace agreement sign tawnariba pambay na lusingba UNLF ki Chief of Army yauna miyuhum condition mati yaudna athubada thadorangnaba Sibasena Manipur State Union demand rokli loinana Manipur hana peace amasum normal sipuraglaba tungna election pangthok sian su party asigi phirep thamnakli Imphal gi Babu Parada leba Sibasena Manipur State Unit ki office ta pangthokpa pawmising unaba mada party asigi state president Anton Binhai NIA na phajin khibasing asi Manipur thugwai pambasing mayokta leiduna Manipur kananaba miyamga punna satminari bani masigi mathakta peace talk ta leiribasing bu hekta phajin baibasi tawhoidaba thabakni state lenga ki maikedi gisu phajin khibasing athubuda thadorangnaba chief minister na center da takshin pam thoi hai khenasu pausida su makhatari makasa tarak point na to papam na JJB gi social workers sing na ek amadi rule ning thina khangma mathau tai NG utam Manipur lenga ki social welfare department sinduna takyal pat leiba observation home for boys ta juvenile justice board ki social worker member ariba amadi
अनौबसिंगी नुमित निनी चथगदबा induction and refresher training asidagi hawdokre training hawdokpagi thoram aduga mari laiduna social welfare director ngangom utamna phongdokibada nawno oirakliba social worker members in laidibe ek amadi rules ning thina khangna ba honagadabane member nawno oirakpa oirabasu case kya adumak thengnarakani maram aduna ngasi training asidi yawriba resource person singa ning thina pau phaunana ba members singna hona hobasungani department asigi maikedig education department da school khudingi crisis intervention center thamnaba khanganbasu laikrabani adumapo hausiki oinadi thabak paikhalakpa udri maram aduna members singna manak nakpada lebi school singna sattuna wari sanaba kanagani center asi hanglabadi angang oidiba mahiroi singna thengnariba khudongsa daba singningthina pau phaunaduna hena phibam phagat hanba ngamgani hanasu NG utamna makhatana phongdokhi atopa pawmana kanglon chumna saroi khangbiu ukal lamdam asigi nat chanabi amadi laithau thoram singi manungda ama oidiba lamta thangzada saroi khangbagi thauramasi kanglon chumna khangbinaba umanglai kanba apun malup ukalna manilenaba singna khangalakli ukalgi publicity secretary Tes Ratan Kumar meeting na tourakpa siolamada lamta thangzada pangthuliba saroi khangbagi thauramasi kanglon chumna pangthuktuna aikhoigi nat satnabigi oiba thauramsing maring marang wathondana ba honaminaba mathautare meitaina phuruk ki saktam ngaktuna phurup ama oina lengdana hingnabagidamag phurup asigi saktam sagaliba masaksing mapom kehendaba masangi aikhoina aikhoigi nat satnabi lining laisolamadi tingthauna singba singasi maring manganduna mangankrabadi saktam manglaba phurup ama oirakadoribane masi thoktanabagidamagta phurup ki saktam sagatpada sangliba nat satnabi lining laisonamadi laithau tinthauna singba singasi mayek sengna pangthokpa mathautai saroi khangbagina haina tamlakraba polam punamak saroigini saroigi tamlakraba polam sairam manamasing seng phau anau apen punamak yum da amugana pusinba yensinba tawbigano laikai khulgi miyamna pinarakpa polam sairam singaduna yamlabasu laikolda thongda sathokpa natana yenaba natragana yondokpuna singba tawbigano khwaidigi maru oina nungsiribani haiduna khulngakliba singna mateng panglibani haina pisinbigano madu tawrabadi khulngakpa singda tahaningdaba awana taraklu heningai lete laigini haina saroi machinjakna semba singju yumthom khudingda yensinba hek tawnariba simakhatana tawbigano kanagumba laikai khulamana saroi khange hairabadi akhang haisinga ningthina tanabiraga khangbiyo mina tawnai haiduna mana pangtok toksinbigano pangtok toksinba sina Pabadi Laradana Purupki Lebaki Mangzabadana Tana Laikai Kulamada Tauriba Masagi Mangzabamasum Toaning the Bakaya Tolape Panamaxing a Sikang Viraga Kangon Sumna Saroi Kangviduna Lebaki Laikai Kulgi Purukia Madimiamgi Efana Bakangon Sumna Saroi Kangview Hadi Makasa Tarapuena Kangla Paugi editorial Mamna Tamzagi Shugi Warep Karama Puam the Lakrabage India government Madip Manipur government ani na nungmay su kap na dana nungmay kap na balepagi suspension of operations su sign taw nakiba Myanmar based cookie kulai paib na lup singdagi su handong na baleng ana phirep laukiba do kari piam da leikrabagi haiba miyam na khangba pamri lenga sigi cabinet mi pampangthok tuna MLA minister singna central government na sugi matam sangdok tuna ba aiba sirol thakiba lekre adubu central government gi maikedi madugi paukum phangdana lairakhraba matung handakta pangthokiba tarani thuisuba Manipur Legislative Assembly gi mangagi session da amukasu su handokna bu warep lobu laikre adubu lengana su handokpi gi phirep laukiba adugi matangda central government gi maikedi gi lenga ki phirep aduda ayaba pirakadoribra natraga karama phirep laurakadagi haiba hausik phawba khangmangamdana leibigi mathakta lenga ki maikedi gi su khanghanba leitabagi miyamda sauna samamna ba moire Laingang na su handok pigi pide basi miyam na su handok katabani hausik thokliba irang sigi waroisin pura o haiba akan mo kulaw lairakibadagini miyam na su handok katabani haiba akan mo pressure lairakibagi maramdi mamang sahi English singaniga kungo humdoigi me ahumdagi foreigner sin kuki zawsing na khangawdana mitay miyam na landaba horakibadudagi leptana satharakiba lal tha tara mathui mapung phare lal asigi manungda terrorist na maitai singi yum lising Kaya may thakre lanjendar khiba mioi lising kya relief camp amadi khangna sana bisingi yumda sangjupam lauduna hingbagi wanthok yaudana awaba kongoi mayuknari Myanmar based cookie narco terrorist na revolution gi maikun uptuna leba sida political yueba haisingna suspension of operation gi khudong saba lauduna terrorism gi thabak sing sathaba horkibani makhoi sing asina amukasu
मीरैबक म्यांमारदगी लोगी वांगबदा लोन ngamkhai lana miyoi kya pusilakpa umang wamang sing kokthokuna popi thaba anabo khulsing lingkhatuna drug amasum population warfare lisangsin sathaba horakhibani makhoigi aron manatragana transparency oiba political games lisangsin satharakpa adu mapung mari pharakhibagi khudong chaba lauraga me ahumdagi khangkhaudana mitaisinna landa aduna mihat mi pungi war crime satharakibani Sugi ground rule thugaiduna lebasigi mathakta landaduna Manipurgi manungna kuki singi oiba maning tamba lebak semnaba demand na igi lakhong senduna maheulang pokki mikap mirakolna nirhalakhibadagi khang mangamdraba miyamna hingsa gei tambigi masat puba lamen tuyen ma kuki theory singa taunariba su handokadabani haiba miyamgi kholaudagi legana su handoknaba central government da ayiba sirol tharhabani Masigi matungna amung hana assembly mikhala su handokpigi warep lauduna central government na warep badu thaduna khan khrabani assembly na lokhibu warep badu central government na tha khrabra natragana thadana namsinduna tham khrabra haiba miyamna khangmangamdri karigumba assembly na warep badu central government na tha khraga su handokpigi phirep lawba ngamdaba oirabadi haujik tholibu wathok asida center gi khut na koinana natragana hakthengna thengjinbadagi su handokta madi lalamadi loikham naida bu wathok uhenana basinbani haina lawridabagi maram leibra haina wahang lerakpa hongna sani ama bu oirabasu State Assembly na yenaba laitana su handoknaba lawkhiba warep Central Government ikai khumnabigi mahut ngammi haiduna kusirasi tawrabadi center amasum state anigi marakta laifam thokpa mari edu karama makhalgi mari no haibisini State lengangna lawba warep Central Government ikai khumna phamthoi ikai khumnaba utrabadi center amasum state ki marakta afaba mari thamba ngamloi Hauzik ko inadi mayam pausi matang sa lusinjaragi hamasum mayam puna anawba update ngaminasi hansu channel sigi maikidigi mayang maphamda makhata na thamjari mayam puna anawba update ngaminasi